ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯆꯥꯛ ꯆꯥꯔꯤ ꯃꯇꯥꯡꯗꯨꯗ ꯑꯃꯨꯕꯤꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯕ ꯌꯥꯎꯔꯝꯗꯦ꯫ ꯃꯆꯜꯅꯨꯄꯤ ꯂꯩꯍꯥꯎꯅ ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏ꯫ ꯇꯥꯆꯧ, ꯏꯅꯝꯃꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ꯫ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯇ ꯌꯥꯎꯗꯦ꯫ ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯦ, ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯍꯦꯛꯇ ꯊꯣꯛꯂꯛꯂꯒ ꯆꯥꯏ꯫ ꯉꯔꯥꯡꯁꯨ ꯅꯨꯡꯗꯥꯡꯗꯣ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯍꯧꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯃꯨꯡꯗ ꯍꯤꯞꯅꯕ ꯆꯪꯂꯀꯥꯟda ꯆꯥꯕ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯁꯨ ꯑꯩꯅ ꯏꯁꯤꯡ ꯊꯛꯄ ꯆꯪꯕꯗ ꯎꯕꯅꯤ꯫ ꯏꯅꯝꯃꯁꯦ ꯈꯔ ꯆꯩꯌꯨ, ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯎꯁꯤꯠꯇꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯧꯏ꯫ ꯄꯥꯕꯒ ꯏꯃꯥꯒꯗꯁꯨ ꯀꯩꯁꯨ ꯂꯩꯇꯅ ꯍꯦꯛꯇ ꯉꯥꯡꯕꯤ꯫ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯄꯥꯕꯒ ꯏꯃꯥꯒꯅ ꯐꯅ ꯐꯠꯇꯕ ꯊꯕꯛꯄꯨ ꯇꯧꯔꯁꯨ, ꯏꯅꯝꯃꯅ ꯌꯥꯅꯤꯡꯗꯕꯕꯨ ꯑꯣꯏꯔꯁꯨ ꯄꯥꯝꯗꯦ, ꯃꯇꯨꯡ ꯇꯧꯒꯅꯨ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯏꯁꯧ ꯍꯦꯛꯇ ꯂꯥꯡꯏ꯫ ꯃꯤꯅꯁꯨ ꯏꯅꯝꯃꯒꯤ ꯃꯔꯝꯗ ꯐꯅ ꯑꯃꯇ ꯉꯥꯡꯅꯗꯦ꯫ ꯃꯥꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯕ ꯌꯥꯎꯗ꯭ꯔꯤꯕꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯛꯂꯗꯤ ꯇꯥꯆꯧꯁꯨ ꯁꯥꯎꯔꯛꯄ ꯌꯥꯏ, ꯊꯥꯖꯗꯕꯁꯨ ꯌꯥꯏ꯫ ꯑꯩꯒ ꯌꯥꯅꯗꯕꯒꯤ ꯁꯥꯎꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯁꯨ ꯃꯥꯟꯗꯣꯏꯅꯤ꯫ ꯆꯥꯛ ꯆꯥꯔꯝꯕ ꯃꯪꯂꯦꯝꯗꯨ ꯃꯇꯝꯗ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯍꯪꯉꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯈꯪꯉꯤ ꯍꯥꯏꯗꯨꯕꯨ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ, ꯑꯃꯨꯛ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗ꯭ꯔꯁꯨ꯫ ꯏꯅꯝꯃꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯌꯥꯎꯗ꯭ꯔꯤꯕꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯑꯌꯥꯝꯕꯅꯤ꯫ ꯃꯊꯟꯇ ꯆꯥꯔꯕꯗꯤ ꯀꯣꯟꯁꯨ ꯃꯊꯟꯇꯒꯤ ꯐꯦꯡꯂꯦꯗꯅ, ꯑꯗꯨꯒ ꯁꯠ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯔꯦ꯫ ꯃꯊꯟꯇ ꯆꯥꯔꯗꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯍꯥꯎꯕꯁꯨ ꯄꯦꯟꯅ ꯆꯥꯕ ꯐꯪꯂꯦꯗꯅ꯫ ꯅꯍꯥꯟꯁꯨ ꯑꯩꯅ ꯏꯟꯁꯥꯡ ꯊꯥꯛꯅꯕ ꯊꯅꯝꯕ ꯉꯥꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯒ ꯏꯅꯝꯃꯅ ꯂꯣꯠꯁꯤꯜꯂꯒ ꯊꯅꯝꯃꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯑꯩꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯈꯠꯅꯔꯤꯕꯅꯤ꯫ ꯇꯥꯆꯧꯗꯤ ꯅꯣꯡꯐꯨꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯗ ꯀꯔꯤ ꯊꯣꯛꯂꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯊꯥꯖꯔꯝꯗꯕꯁꯨ ꯌꯥꯏ, ꯍꯛꯊꯦꯡꯅꯅ ꯎꯗ꯭ꯔꯤꯕꯅꯤꯅ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯊꯥꯖꯗ꯭ꯔꯁꯨ ꯄꯥꯕꯒ ꯏꯃꯥꯒꯗ ꯑꯗꯨꯝ ꯍꯪꯉꯨ꯫ ꯌꯥꯔꯦꯁꯦ, ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯅꯦꯅꯥ ꯇꯥꯅ ꯆꯥꯈꯤꯁꯤ꯫ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯅꯤꯉꯣꯜꯒ ꯃꯧꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗꯣ ꯇꯧꯔꯅꯨ꯫ ꯃꯤꯅ ꯐꯅ ꯑꯃꯠꯇ ꯍꯥꯏꯅꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯦ ꯈꯜꯂꯨ꯫ ꯅꯅꯝꯃꯅ ꯆꯥꯗ꯭ꯔꯤꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯒꯤ ꯊꯕꯛ ꯑꯇꯩ ꯑꯇꯩ ꯇꯧꯕꯗ ꯋꯥꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯂꯥꯟ ꯍꯦꯛꯇ ꯈꯟꯕꯗꯣ ꯇꯧꯈꯤꯅꯨ꯫ ꯃꯇꯥꯡ ꯆꯥꯅꯕꯒꯤ ꯇꯧꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯪꯅꯒ ꯃꯔꯣꯜ ꯑꯃ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯠꯅꯗ ꯇꯧꯔꯒ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯂꯩꯃꯤꯟꯅꯔꯗꯤꯅꯦ, ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ꯫ ꯅꯪꯁꯨ ꯅꯪꯅ ꯉꯝꯕꯗꯣ ꯑꯗꯨꯝ ꯁꯨ ꯅꯣꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯅꯅꯝꯃꯁꯨ ꯃꯥꯅ ꯉꯝꯕꯗꯣ ꯑꯗꯨꯝ ꯁꯨ ꯅꯣꯝꯖꯅꯤ꯫ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯅꯤꯉꯣꯜ ꯃꯧ ꯈꯟꯅꯩ ꯍꯥꯏꯕ ꯄꯥꯎꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯇꯥꯕ ꯄꯥꯝꯗꯦꯀꯣ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯑꯁꯤꯗ ꯃꯃꯥꯅ ꯊꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯆꯧꯕ, ꯅꯆꯜꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦꯅꯦ꯫ ꯍꯣꯏ, ꯅꯪꯅꯕꯨꯗꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯣꯝꯗ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯈꯪꯗꯕꯅꯤ꯫ ꯃꯧꯁꯤꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯇꯧꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯆꯥꯛ ꯐꯪꯉꯦ ꯅꯆꯟꯗꯅ ꯑꯗꯨꯝ ꯊꯣꯡꯉꯤ꯫ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ꯫ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯅꯤꯅ ꯃꯄꯥꯝꯗ ꯇꯧꯕ ꯂꯤꯆꯠꯇꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯇꯧꯏꯅꯦ ꯃꯥꯗꯤ꯫ ꯑꯩꯅꯁꯨ ꯉꯥꯡꯕ ꯆꯩꯕꯗ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤꯅꯦ ꯃꯥꯗꯤ꯫ ꯃꯅꯦꯝ ꯑꯩꯅ ꯃꯥꯕꯨ ꯐꯅꯕ ꯍꯥꯏꯐꯦꯠꯇꯅꯤ ꯉꯥꯡꯂꯨꯕ, ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯗꯨꯅ ꯊꯕꯛ ꯇꯧꯏꯅꯦ꯫ ꯁꯣꯜꯂꯕ ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯑꯩꯈꯣꯏꯗ ꯃꯥꯅ ꯉꯥꯡꯂꯤ ꯆꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯇꯥꯕ ꯉꯝꯗꯦꯀꯣ꯫ ꯅꯄꯥꯗꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯎꯠꯂꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ꯫ ꯑꯩꯁꯨꯅꯦ ꯈꯥꯡꯒꯦ ꯌꯥꯎꯅ ꯈꯥꯡꯕꯅꯤ꯫ ꯃꯤꯒꯤ ꯃꯥꯡꯗꯁꯨ ꯏꯀꯥꯏꯖꯩ ꯍꯥꯏꯗꯅ ꯃꯤꯒꯤ ꯏꯃꯨꯡꯗꯤ ꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩ ꯍꯥꯏꯅꯩ꯫ ꯑꯩꯈꯣꯏꯒꯤꯅ ꯀꯔꯤ ꯀꯔꯝꯕ ꯄꯥꯞ ꯂꯩꯕꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯄꯤꯔꯤꯕꯁꯦ꯫ ꯃꯤꯃꯥꯡꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯁꯨ ꯏꯃꯥꯅ ꯀꯌꯥ ꯄꯥꯝꯗꯦꯗꯣ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯅꯪꯅꯁꯨ ꯈꯔ ꯍꯥꯏꯌꯨ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯗꯤ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯦꯃ꯫ ꯍꯣꯏꯁꯦ ꯌꯥꯔꯦ ꯏꯃꯥ, ꯆꯥꯛꯇꯣ ꯆꯥꯊꯣꯛ꯫ ꯑꯩ ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ꯫ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯀꯩꯁꯨ ꯅꯠꯇꯕ ꯑꯃꯒꯤ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯑꯥ ꯌꯧꯕ ꯃꯈꯩ ꯈꯟꯖꯤꯟꯕꯗꯣ ꯇꯧꯒꯅꯨꯀꯣ ꯏꯃꯥ꯫ ꯑꯗꯨꯅ ꯍꯦꯟꯅ ꯅꯁꯥꯗꯣ ꯑꯅꯥꯕ ꯑꯃ ꯑꯣꯏꯔꯒ ꯃꯌꯥꯝ ꯄꯨꯝꯕ ꯋꯥꯅꯕꯅꯤ꯫ ꯍꯣꯏꯅꯦ, ꯃꯗꯨ ꯄꯨꯝꯕ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯅꯪꯁꯨ ꯃꯨꯟꯅ ꯇꯥꯔꯒ ꯋꯥꯈꯜꯗꯣ ꯐꯖꯅ ꯈꯜꯂꯨ꯫ ꯏꯃꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯕꯒꯤ ꯍꯥꯏꯗꯕꯅꯤ꯫
ꯆꯥꯔꯣ ꯆꯥꯔꯣ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ ꯆꯥꯕ ꯂꯣꯏꯔꯒ ꯄꯣꯊꯥꯖꯔꯨꯅꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯃꯃꯥꯒ ꯃꯇꯨꯜ ꯅꯨꯄꯤꯒꯅ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯃꯪꯂꯦꯝꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯑꯃꯨꯕꯤꯗꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯪꯂꯦꯝꯗꯣ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯍꯧꯗꯣꯛꯁꯤꯔꯥ ꯍꯧꯗꯣꯛꯀꯨꯝꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕ ꯌꯥꯕ ꯃꯈꯩ ꯈꯜꯂꯒ ꯀꯥꯏꯅꯊꯪꯗ ꯍꯧꯗꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ ꯇꯨꯝꯂꯤꯕꯤ ꯑꯃꯨꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯛꯏ ꯑꯃꯨꯕꯤ ꯑꯃꯨꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯁꯦ ꯃꯤꯠꯇꯣ ꯑꯝꯇ ꯄꯥꯡꯉꯨꯁꯦ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯣ ꯆꯥꯛꯁꯦ ꯈꯔ ꯆꯥꯔꯒ ꯑꯃꯨꯛ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯣ ꯅꯨꯡꯗꯥꯡ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯕꯁꯦ ꯐꯠꯇꯕꯅꯤ ꯅꯪꯕꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ ꯆꯥꯛ ꯑꯃꯨꯛ ꯆꯥꯗꯕꯤ ꯇꯨꯝꯂꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯄ ꯇꯥꯔꯦ ꯅꯪꯕꯣ ꯑꯃꯨꯕꯤꯁꯨ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯂꯦꯡꯂꯒ ꯈꯨꯝꯃꯤ ꯆꯥꯛ ꯑꯃꯇ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦꯗ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯗꯤ ꯇꯨꯝꯊꯔꯤꯉꯩꯗ ꯑꯃꯇ ꯈꯪꯍꯧꯗ꯭ꯔꯦ ꯆꯥꯛꯄꯨ ꯆꯥꯔꯕꯣ ꯁꯤꯗ ꯍꯥꯟꯅ ꯆꯪꯂꯛꯏꯔꯣ ꯆꯥꯔꯤ ꯍꯜꯂꯛꯄꯒ ꯆꯥꯛ ꯂꯣꯏꯔꯝꯕꯒ ꯃꯄꯥ ꯆꯪꯉꯗꯅ ꯑꯗꯨꯝ ꯆꯥꯔꯦ ꯊꯕꯛꯅꯒ ꯋꯥꯔꯨꯕꯒ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯑꯒꯅꯦ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯛꯑꯕꯅꯦ ꯏꯕꯦꯝꯃꯗ ꯅꯪ ꯎꯗꯦꯅ ꯍꯪꯕꯗꯁꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯤꯞꯀꯦ ꯍꯥꯏꯔꯛꯄ ꯅꯪꯕꯨ ꯅꯁꯥꯗꯣ ꯀꯩꯗꯧꯒꯦ ꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯪ ꯅꯁꯥꯗꯣ ꯀꯩꯗꯧꯔꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯇꯥꯏ ꯑꯃꯨꯕꯤꯗꯣ ꯁꯥꯎꯁꯤꯟꯅꯔꯛꯏ ꯑꯣ ꯃꯣꯏ ꯇꯥꯆꯧꯅ ꯍꯥꯏꯕꯤꯔꯤꯁꯤꯗꯤ ꯑꯩꯅ ꯅꯥꯔꯤꯕꯁꯦ ꯅꯥꯁꯤꯟꯅꯔꯤꯕꯅꯤ ꯁꯤꯅꯤꯅꯦ ꯍꯥ ꯑꯩꯅ ꯅꯥꯔꯤꯕꯁꯦ ꯇꯥꯠꯄꯥ ꯇꯧꯕ ꯅꯠꯇꯤꯌꯦ ꯑꯅꯥꯕ ꯍꯥꯏꯕꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕꯗꯧꯅ ꯋꯥ ꯉꯥꯡꯕꯤꯔꯤꯕ ꯑꯗꯨꯕꯨ ꯑꯩꯁꯦ ꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯃꯤꯀꯨꯞꯇꯨꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯦ ꯑꯩꯅꯕꯨ ꯋꯥ ꯑꯃ ꯍꯦꯛ ꯉꯥꯡꯂꯨꯕ ꯃꯇꯝꯗ ꯐꯠꯇꯅꯕ ꯉꯥꯡꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯨ ꯃꯉꯥꯏ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯅ ꯂꯩ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯤ ꯏꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯔꯛꯄꯅꯦ ꯑꯩꯁꯦ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯅ ꯂꯩꯔꯛꯄꯅꯦ ꯅꯣꯏꯒꯤꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯁꯥ ꯐꯥꯎꯕ ꯀꯦꯒꯅꯤ ꯅꯥꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯕꯅꯦ ꯏꯃꯨꯡꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯊꯕꯛꯁꯦ ꯃꯧꯅꯤ ꯃꯥꯅ ꯂꯣꯏꯅ ꯁꯨꯖꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯑꯩꯉꯣꯟꯗ ꯂꯣꯏꯅꯁꯨ ꯅꯝꯁꯤꯟꯕꯤꯕ ꯑꯗꯨꯒ ꯑꯩꯅ ꯏꯁꯥ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯨꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯟꯗꯣ ꯊꯥꯔꯕꯅꯦꯕ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯋꯥ ꯍꯥꯏꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯃꯤꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯅ ꯅꯪꯅ ꯅꯥꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯅꯤ ꯅꯪꯅ ꯊꯕꯛ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯗꯅ ꯆꯩꯕꯁꯨ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯅꯪꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯆꯨꯝꯅ ꯍꯪꯕꯅꯤ ꯊꯕꯛꯀꯤ ꯋꯥꯗꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯟꯗꯦꯅ ꯏꯆꯜꯁꯨ ꯏꯃꯥꯅꯁꯨ ꯑꯗꯨꯃ ꯇꯧꯔꯤ ꯅꯪꯅ ꯅꯊꯟꯗ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯍꯥ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯗ ꯌꯥꯝꯅ ꯋꯥꯕ ꯑꯣꯏꯔꯒꯗꯤ ꯅꯄꯥꯝꯗ ꯂꯩꯒꯦꯁꯨ ꯂꯩꯔꯨꯁꯣ ꯅꯪꯅ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯂꯒ ꯌꯨꯝ ꯑꯁꯤꯗꯅꯦ ꯀꯨꯁꯤꯔꯥꯁꯤ ꯄꯪꯇꯧ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯁꯨ ꯅꯪꯒꯤ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯏ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯅꯪꯅ ꯇꯧꯗꯅ ꯍꯦꯛꯇ ꯉꯥꯡꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯅ ꯇꯝꯕ ꯄꯥꯎꯗ ꯑꯩꯅ ꯌꯥꯝ ꯊꯥꯖꯔꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯅꯪꯁꯦ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯅꯠꯇꯦ ꯑꯩꯒ ꯂꯣꯏꯅꯔꯛꯂꯤꯕꯁꯦ ꯑꯃꯗꯅ ꯑꯃ ꯍꯥꯏꯕ ꯑꯃꯗꯅ ꯑꯃ ꯇꯝꯁꯤꯟ ꯇꯧꯕ ꯅꯪꯒꯤ ꯑꯋꯟ ꯑꯋꯟ ꯆꯥꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯂꯦꯞꯄꯣꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯀꯨꯏꯔꯛꯏꯅ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯅꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯉꯥꯛꯇꯅꯦ ꯃꯤꯅ ꯏꯃꯨꯡ ꯀꯥꯏꯅꯕ ꯋꯥ ꯄꯪꯍꯥꯏꯗ ꯍꯥꯏꯕꯗꯣ ꯈꯔꯁꯨ ꯊꯥꯖꯕꯤꯔꯨꯅꯨ ꯇꯥꯕꯤꯔꯨꯅꯨ ꯃꯤꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯑꯗꯨꯝ ꯇꯥꯁꯤꯜꯂꯒ ꯂꯩꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯀꯜꯂꯛꯄ ꯃꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯕꯁꯦ ꯈꯔꯁꯨ ꯈꯪꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯕ ꯎꯔꯒ ꯍꯔꯥꯎꯅꯔꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯆꯥꯎꯊꯣꯛꯄꯤꯌꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠ ꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯔꯁꯨ ꯊꯤꯗꯣꯛꯄꯤꯌꯨ ꯑꯩꯅ ꯁꯨꯝ ꯋꯥ ꯉꯥꯡꯗꯅ ꯂꯩꯕꯁꯤꯗ ꯌꯥꯔꯅꯦꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨꯁꯨ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤ ꯃꯁꯤꯡ ꯍꯧꯕ ꯅꯨꯃꯤꯠꯇꯗꯤꯅꯦ ꯌꯨꯝꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯂꯒ ꯃꯩ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯗꯣꯏꯅꯤ ꯌꯦꯡꯉꯨ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥ ꯑꯁꯤꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯪꯂꯦꯝꯅ ꯑꯃꯨꯕꯤꯗ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯈꯤ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯨꯕꯤꯗ ꯃꯄꯨꯔꯣꯏꯕꯗ ꯏꯉꯛꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯃꯉꯣꯟꯗ ꯅꯣꯡꯃꯗ ꯑꯊꯤꯕ ꯈꯣꯟ ꯊꯥꯕꯗꯤ ꯂꯥꯏꯔꯗꯅ ꯈꯨꯕꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯐꯥꯎꯕ ꯊꯥꯈꯤꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯥ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯑꯗꯨꯅ ꯄꯦꯟꯗꯅ ꯋꯥꯀꯠꯂꯤ ꯐꯨꯋꯣ ꯑꯩꯕꯨ ꯅꯈꯨꯠ ꯄꯦꯟꯅ ꯐꯨꯋꯣ ꯑꯩꯅ ꯅꯐꯝꯗ ꯀꯌꯥꯝ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯕꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯈꯨꯠ ꯊꯥꯔꯤꯕꯁꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯇ ꯋꯥꯍꯩ ꯑꯀꯟꯕ ꯑꯃ ꯍꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯕ ꯅꯠꯇꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯈꯨꯠꯃꯛꯅ ꯑꯩꯕꯨ ꯐꯨꯔꯕꯅꯦꯕ ꯐꯩ ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯆꯠꯈꯤꯅꯤ ꯃꯤꯅ ꯏꯃꯨꯡ ꯀꯥꯏꯅꯕ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯗꯅꯕ ꯋꯥ ꯍꯥꯏꯖꯤꯜꯂꯒ ꯅꯪꯅ ꯍꯜꯂꯛꯂꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯤꯞꯂꯒ ꯂꯩꯔꯤꯕꯤ ꯑꯩꯕꯨ ꯍꯧꯗꯣꯛꯂꯒ ꯈꯟꯅꯕ ꯍꯦꯛꯇ ꯍꯧꯕꯅꯦꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯔꯣ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯂꯩꯒꯅꯤ
ꯅꯆꯤꯟꯗꯃꯛꯅ ꯏꯄꯥꯝꯗ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯕ ꯉꯝꯂꯕꯅꯤꯅ ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯁꯥꯔꯒ ꯀꯩꯗꯧꯕꯒꯤ ꯂꯩꯖꯗꯣꯏꯅꯣ? ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯇ꯭ꯔꯗꯤ ꯑꯩꯒꯤ ꯂꯩꯐꯝ ꯂꯩꯇꯕꯁꯨ ꯅꯠꯇꯦꯅ. ꯑꯩꯒꯤꯁꯨ ꯏꯄꯥ ꯏꯃꯥꯒꯤ ꯌꯨꯝ ꯂꯩꯌꯦ. ꯅꯨꯡꯉꯥꯏꯅ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯊꯣꯛꯂꯨꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯎꯄꯨ ꯍꯥꯡꯂꯒ ꯃꯐꯤ ꯈꯔ ꯄꯨꯊꯣꯛꯏ. ꯃꯪꯂꯦꯝꯁꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯁꯨꯝ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯦ. ꯃꯥꯅ ꯈꯔ ꯆꯩꯉꯥꯡ ꯇꯧꯕꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯗꯧꯕ ꯃꯥꯜꯂꯝꯕꯅꯤ. ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯛꯄꯗꯨꯗꯗꯤ ꯑꯁꯥꯎꯕ ꯍꯦꯜꯂꯛꯑꯕꯅꯤ. ꯆꯠꯅꯤꯡꯂꯒ ꯆꯠꯈꯣ. ꯅꯪꯅ ꯆꯠꯄꯗ ꯑꯩꯅ ꯀꯩꯁꯨ ꯊꯤꯡꯉꯣꯏ. ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯣ. ꯅꯪꯅ ꯉꯁꯤ ꯍꯦꯛ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯕ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯕ ꯂꯥꯛꯄꯁꯨ ꯇꯧꯔꯣꯏ. ꯆꯠꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯗꯤ ꯌꯨꯝꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ. ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯈꯤꯕꯗ ꯑꯩꯅ ꯀꯩꯁꯨ ꯌꯦꯠꯇꯧꯕꯁꯨ ꯂꯩꯇꯦ. ꯅꯪꯒꯤ ꯅꯒꯨꯟ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯔꯨꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ. ꯑꯩꯅꯗꯤ ꯁꯨꯝ ꯂꯩꯃꯤꯟꯅꯔꯒ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨ ꯍꯣꯡꯂꯛꯀꯅꯤ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯂꯒ ꯂꯩꯔꯦ. ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯔꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ. ꯅꯄꯨꯔꯣꯏꯕ ꯑꯃꯗ ꯀꯔꯝꯕ ꯋꯥ ꯍꯥꯏꯒꯅꯤ, ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ ꯐꯥꯎꯕ ꯈꯪꯗꯕ ꯅꯪꯗꯤ ꯅꯄꯥꯝꯗ ꯍꯜꯂꯒ ꯂꯩꯔꯨꯁꯨ. ꯅꯌꯨꯝ ꯄꯥꯟꯅꯤꯗꯤ ꯈꯪꯂꯒ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ, ꯅꯀꯨ ꯅꯅꯦꯝꯒꯤ ꯁꯦꯕꯥ ꯐꯥꯎꯕ ꯇꯧꯅꯤꯡꯗꯕꯤ ꯅꯪꯗꯤ ꯃꯧ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯁꯤꯡ ꯊꯥꯔꯣꯏ. ꯑꯩꯒꯤꯁꯤꯗ ꯑꯣꯏꯕꯒꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯕ ꯉꯝꯕꯅꯤ. ꯑꯇꯩ ꯑꯃꯒꯤꯗ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯅꯄꯥꯝ ꯌꯧꯔꯝꯃꯅꯤ. ꯏꯃꯥ ꯄꯥꯕꯅ ꯅꯪꯒꯤ ꯃꯔꯝꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯂꯕꯁꯨ ꯑꯩꯅ ꯈꯔ ꯈꯪꯁꯤꯟꯅꯗ ꯈꯔ ꯇꯥꯁꯤꯟꯅꯗ ꯇꯧꯔꯒ ꯂꯩꯔꯛꯄꯅꯤ. ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯃꯁꯤꯃꯗꯤ ꯅꯪꯅ ꯇꯧꯔꯦ ꯍꯥꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ. ꯅꯪ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯅꯤ. ꯑꯗꯨꯒ ꯃꯤꯅ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯔꯀꯥꯟꯗ ꯍꯜꯂꯛꯂꯒ ꯈꯔ ꯆꯥꯁꯤꯜꯂꯒ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯈꯨ ꯈꯨ ꯀꯥꯝꯗꯨꯅ ꯇꯨꯝꯈ꯭ꯔꯅꯤ. ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯄꯒ ꯀꯔꯤ ꯆꯥꯕ ꯌꯥꯕ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯆꯥꯔꯅꯤ. ꯅꯨꯡꯊꯤꯜꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯁꯤꯜꯂꯕꯅꯤꯅ ꯅꯨꯡꯗꯥꯡꯅ ꯂꯦꯝꯖꯕꯤ ꯀꯩꯁꯨ ꯆꯥꯅꯤꯡꯗꯕꯤ ꯁꯥꯗꯨꯅ ꯂꯩꯔꯅꯤ. ꯃꯤꯅ ꯆꯥꯁꯤ ꯊꯛꯁꯤ ꯍꯥꯏꯔꯤꯀꯥꯟꯗꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯅꯤ, ꯊꯕꯛ ꯌꯥꯎꯅꯤꯡꯗꯕꯒꯤ. ꯑꯗꯨꯒ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯀꯥꯟꯗꯅ ꯍꯨꯔꯥꯟꯕꯤ ꯁꯥꯗꯅ ꯆꯐꯨ ꯎꯌꯥꯟ ꯐꯥꯛꯂꯒ ꯆꯥꯛ ꯆꯥꯔꯅꯤ. ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯅ ꯀꯩꯁꯨ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯅꯤꯡꯉꯤꯔꯣ ꯅꯪ? ꯅꯍꯥꯟ ꯅꯨꯡꯗꯥꯡꯁꯨ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯆꯥꯛ ꯆꯥꯔꯒ ꯆꯪꯂꯛꯄꯗꯨ ꯑꯩ ꯈꯪꯂꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯅꯤꯅꯦ ꯅꯪꯗꯤ. ꯐꯤ ꯂꯧꯊꯣꯛꯂꯝꯕ ꯑꯃꯨꯕꯤꯗ ꯆꯞ ꯂꯦꯞꯂꯒ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯤ. ꯑꯣ, ꯅꯪꯗꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯤ ꯌꯥꯝꯅ ꯄꯥꯅꯔꯝꯃꯤ ꯑꯣꯏꯔꯦ. ꯑꯩꯅ ꯆꯥꯛ ꯆꯥꯕꯗꯨꯁꯨ ꯅꯪꯗꯤ ꯍꯨꯔꯥꯟꯗꯅ ꯌꯥꯝ ꯁꯦꯟꯅꯔꯝꯃꯤ ꯑꯣꯏꯔꯦꯀꯣ. ꯍꯣ, ꯑꯩꯅ ꯆꯥꯛ ꯆꯥꯕ ꯌꯥꯎꯗ꯭ꯔꯤꯗꯣ ꯅꯪꯒꯤ ꯅꯆꯜꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯁꯦ ꯎꯅꯤꯡꯗꯦꯅ ꯌꯥꯎꯗ꯭ꯔꯤꯕꯅꯦ. ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯇꯧꯗꯤꯌꯦ ꯃꯥꯗꯤ. ꯃꯅꯨꯡꯗꯅ ꯑꯃ ꯃꯄꯥꯟꯗꯅ ꯑꯃ ꯇꯧꯕꯗꯣ ꯇꯧꯋꯦ. ꯅꯃꯥꯁꯤꯁꯨ ꯄꯦꯠꯅ ꯆꯦꯡꯖꯪꯕꯤꯅꯦ. ꯁꯤꯊ ꯁꯤꯟꯅꯔꯒ ꯅꯪꯉꯣꯟꯗ ꯅꯠꯇ ꯑꯣꯏꯗꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯂꯤꯕꯅꯦ. ꯑꯗꯨꯒ ꯅꯪꯅꯗꯤ ꯅꯃꯥꯅ ꯇꯝꯂꯛꯂꯕꯅꯤ ꯁꯥꯗꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯆꯩꯔꯤꯕ ꯃꯌꯥꯝꯗꯣ ꯍꯌꯦꯡꯋꯥꯏꯅꯦ ꯑꯩꯒꯤ ꯈꯦꯔꯇ ꯇꯥꯕ ꯁꯣꯏꯔꯣꯏ. ꯅꯃꯥꯁꯤꯒ ꯅꯆꯟꯅꯨꯄꯤ ꯑꯁꯤꯒꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯜꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯊꯣꯛꯂꯛꯈꯤꯅꯤ. ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯒ ꯀꯔꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ. ꯑꯩꯕꯨ ꯏꯕꯨꯡ ꯏꯄꯥ ꯂꯩꯖꯗꯕꯗꯧꯅ ꯅꯪꯅ ꯉꯝꯂꯅꯤ ꯃꯇꯥꯒꯨꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯁꯤꯡꯍꯟꯒꯅꯤ ꯑꯩꯅ. ꯑꯩꯁꯦ ꯅꯥꯏꯇꯣꯝ ꯌꯥꯎꯕꯤ ꯅꯤꯉꯣꯜꯅꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯇꯥꯆꯧꯗꯤ ꯀꯥꯎꯕꯤꯔꯕ ꯃꯥꯜꯂꯦ. ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤꯕꯁꯦ ꯅꯪꯅ ꯀꯩꯁꯨ ꯈꯪꯕꯤꯗꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯅꯣꯡꯃꯗꯤ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯕ ꯑꯣꯏꯌꯨꯀꯣ. ꯑꯁꯤ ꯍꯥꯏꯅ ꯀꯗꯥꯏꯗꯒꯤ ꯇꯥꯔꯛꯄ ꯃꯄꯤꯅꯣ ꯈꯪꯗꯦ. ꯃꯈꯣꯏꯅ ꯁꯠ ꯍꯦꯛꯇ ꯇꯩꯊꯣꯛꯏ. ꯃꯐꯤ ꯈꯔ ꯌꯣꯝꯁꯤꯟꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯅꯦꯝꯒ ꯑꯃꯨꯛ ꯃꯥꯌꯣꯛꯅꯈ꯭ꯔꯦ. ꯏꯕꯦꯝꯃ, ꯉꯥꯏꯈꯣ. ꯅꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯇꯥꯔꯦ. ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯃꯒꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯍꯧꯅꯗꯦ. ꯃꯧ ꯑꯣꯏꯔꯒ ꯅꯄꯥꯝꯗ ꯍꯜꯂꯒ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯀꯩꯁꯨ ꯐꯖꯅ ꯍꯥꯏꯅꯗꯕꯅꯤ. ꯑꯗꯨꯏ ꯁꯔꯨꯛ ꯌꯥꯅꯕ ꯁꯤꯜꯂꯒ ꯂꯣꯏꯔꯦ. ꯏꯕꯨꯡꯉꯣꯁꯨ ꯂꯥꯟꯗꯦ, ꯅꯪꯁꯨ ꯂꯥꯟꯗꯦ. ꯃꯃꯥꯒꯤ ꯋꯥ ꯑꯁꯤꯗ ꯃꯪꯂꯦꯝꯅ ꯃꯔꯛ ꯊꯠꯂꯒ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯃꯁꯥꯅ ꯉꯥꯡꯈꯤꯕ ꯋꯥꯗꯤꯅꯦ, ꯊꯤꯡꯕꯤꯔꯨꯅꯨ. ꯑꯩꯈꯣꯏꯅ ꯐꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯔꯁꯨ ꯇꯥꯒꯗꯧꯕ ꯃꯥꯅ ꯇꯥꯗ꯭ꯔꯒꯕꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯃꯧ ꯃꯥꯅ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯂꯩꯁꯥꯕꯤꯗꯧꯅ ꯃꯄꯥꯝꯗ ꯂꯩꯕꯒꯤ ꯁꯥꯖꯠ ꯏꯆꯠꯇꯨ ꯆꯠꯂꯕꯗꯤ ꯋꯥ ꯑꯗꯨꯝ ꯀꯥꯏꯔꯛꯄ ꯇꯥꯕꯅꯤ. ꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯑꯩꯅꯁꯨ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯅꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯗꯅ. ꯃꯇꯝꯗꯨꯗꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯥꯟꯖꯅꯕꯤ ꯁꯥꯈꯤꯕꯅꯤ. ꯍꯧꯖꯤꯛ ꯃꯧ ꯑꯣꯏꯔꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯝꯆꯠꯇꯣ ꯍꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯅꯠꯇ꯭ꯔꯥ ꯏꯃꯨꯡꯁꯤꯗ ꯉꯁꯤ ꯏꯔꯥꯡ ꯊꯣꯛꯂꯤꯕꯁꯦ? ꯑꯩꯅ ꯍꯦꯟꯅ ꯏꯀꯥꯏ. ꯅꯪꯒꯤ ꯅꯧꯅ ꯇꯧꯁꯤ ꯎꯔꯒ ꯃꯤꯃꯥꯡ ꯊꯣꯛꯂꯕꯅꯤ. ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯍꯜꯂꯝꯃꯣꯏ, ꯀꯌꯥꯝ ꯁꯣꯛꯀꯦ ꯍꯥꯏꯕꯗꯨ ꯑꯉꯥꯎꯕꯤꯅꯤꯅ ꯅꯪꯗꯤ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯅꯦ. ꯅꯅꯦꯝ ꯅꯀꯨꯅ ꯅꯪꯒꯤ ꯈꯜꯂꯒ ꯈꯔ ꯆꯩꯉꯥꯡ ꯇꯧꯕꯁꯨ ꯅꯕꯨꯛꯆꯦꯜꯗꯨ ꯄꯤꯛꯄꯅꯤꯅ ꯅꯪꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕꯣꯏ ꯈꯜꯂꯝꯒꯅꯤ. ꯅꯪꯗꯤ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯧꯒ ꯅꯪꯒ ꯌꯥꯝꯅ ꯈꯦꯠꯅꯩ. ꯃꯤꯒꯤꯗꯤ ꯃꯅꯦꯝꯅ ꯃꯀꯨꯅ ꯐꯅ ꯊꯤꯅ ꯆꯩꯔꯕꯁꯨ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯉꯥꯡ ꯆꯩꯔꯤꯕꯣꯏ ꯅꯤꯡꯉꯦ. ꯑꯗꯨꯒ ꯅꯪꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯈꯤꯇꯪ ꯉꯥꯡꯕꯗ ꯅꯪꯅ ꯅꯆꯤꯟ ꯍꯥꯟꯅ ꯈꯨꯝꯗꯣꯏꯗ ꯇꯧꯔꯒ ꯂꯩ. ꯍꯣ, ꯑꯗꯨꯗꯤꯅꯦ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯈꯨꯝꯂꯤꯕ. ꯑꯩꯅ ꯀꯌꯥꯝ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯕ ꯅꯠꯇꯦ.
ꯑꯍꯟꯗꯦꯅ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯗꯤꯌꯦ ꯀꯣꯠꯇꯅ ꯂꯥꯎꯗꯅ ꯉꯥꯡꯉꯤ ꯃꯆꯥ ꯃꯃꯧ ꯋꯥꯔꯛꯄꯕꯨ ꯑꯊꯤꯕ ꯈꯣꯟ ꯊꯥꯗꯔꯒ ꯆꯩꯅꯕ꯭ꯔꯣ ꯃꯤꯒꯤ ꯃꯅꯦꯝ ꯃꯀꯨꯒ ꯑꯩꯈꯣꯏꯒꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯃꯤ ꯈ꯭ꯋꯥꯏꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯃꯧꯒꯤ ꯋꯥꯈꯜ ꯂꯣꯏꯅ ꯍꯦꯛ ꯈꯪꯕꯤ ꯑꯩꯈꯣꯏꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯀꯣꯏ ꯄꯥ ꯍꯦꯛ ꯄꯥꯟꯅꯔꯒ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯅ ꯁꯨꯝ ꯁꯥꯎꯕꯤꯗꯕꯁꯤꯗ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯃꯤꯇꯣꯞꯇꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯍꯦꯛꯇ ꯇꯝꯂꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝꯗꯣ ꯇꯝꯂꯕꯅꯤꯅ ꯑꯩꯁꯦ ꯃꯤꯅ ꯑꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩ ꯍꯦꯛ ꯎꯕꯒ ꯃꯤꯅ ꯋꯥꯊꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏꯗꯤ ꯅꯅꯥꯗꯣ ꯀꯩꯁꯨ ꯇꯥꯔꯝꯃꯣꯏꯌꯦ ꯂꯩꯀꯥꯏ ꯃꯤꯅ ꯑꯩꯕꯨ ꯇꯥꯊꯤꯔꯤꯕꯁꯦ ꯏꯃꯥꯒ ꯏꯕꯦꯝꯃꯒꯅ ꯑꯩꯒꯤ ꯃꯔꯝꯗ ꯅꯠꯇ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯇꯝꯗ꯭ꯔꯒꯕꯨ ꯃꯤꯅ ꯑꯩꯉꯣꯟꯗ ꯇꯥꯊꯤ ꯇꯧꯕ ꯅꯠꯇꯤꯌꯦ ꯍꯟꯗꯛꯃꯨꯛꯇꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯆꯟꯅꯨꯄꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯏꯅꯝꯃꯅ ꯅꯕꯨꯛ ꯐꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯇꯧꯖꯗꯦ ꯋꯥꯈꯜꯗꯨꯅ ꯑꯐꯕ ꯑꯃꯠꯇꯗꯤ ꯈꯟꯗ꯭ꯔꯕꯅꯤꯅ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡ ꯃꯤꯁꯨ ꯂꯣꯏꯅ ꯇꯧꯔꯝꯒꯅꯤ ꯈꯜꯂꯝꯒꯅꯤ ꯁꯤꯅꯤꯅꯦ ꯏꯅꯝꯃꯅ ꯈꯜꯂꯤꯕꯗꯣ ꯍꯦ ꯑꯉꯥꯡ ꯅꯪ ꯉꯥꯎꯁꯤꯜꯂꯛꯀꯅꯣ ꯑꯉꯥꯡꯅ ꯀꯔꯤ ꯈꯪꯉꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯧꯕꯗꯨꯅꯕꯨ ꯍꯥꯏꯔꯤꯕꯅꯤ ꯅꯣꯏꯅ ꯍꯥꯏꯗꯅ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯗꯣꯏꯅꯣ ꯅꯃꯥꯅ ꯆꯥꯅ ꯐꯠꯇꯕꯒꯤ ꯆꯥꯡꯁꯦ ꯌꯧꯈ꯭ꯔꯦ ꯑꯩꯅꯗꯤ ꯅꯣꯏꯁꯦ ꯀꯩꯁꯨ ꯐꯠꯇꯅ ꯅꯣꯡꯃꯇ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯂꯒ ꯂꯩꯕꯒꯤ ꯄꯥꯎ ꯐꯥꯎꯕ ꯂꯩꯀꯥꯏꯗ ꯂꯣꯏꯅ ꯍꯦꯛꯇ ꯇꯝꯃꯝꯃꯤꯅꯦ ꯑꯦ ꯀꯔꯤ ꯋꯥꯇꯥꯅꯣ ꯏꯅꯝꯃꯅ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯅꯝꯃꯒꯤ ꯃꯇꯥꯡꯗ ꯂꯩꯀꯥꯏꯗ ꯄꯥꯎ ꯀꯩꯊꯝ ꯇꯝꯃꯤꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯗꯤꯅꯦ ꯏꯅꯝꯃꯗꯧꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯆꯥꯔꯝꯗꯥꯏꯗ ꯍꯟꯖꯤꯜꯂꯛꯄ ꯊꯕꯛꯁꯨ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗꯕꯗꯣ ꯑꯗꯨꯝꯕ ꯅꯠꯇꯤꯌꯦ ꯑꯇꯩ ꯑꯇꯩ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯂꯗꯤ ꯅꯍꯥꯟꯅ ꯋꯥ ꯂꯣꯏꯁꯤꯟꯅꯁꯤ ꯍꯥꯏꯔꯛꯂꯅꯤ ꯑꯩꯈꯣꯏꯅꯗꯤ ꯃꯤꯃꯥꯡꯗ ꯏꯀꯥꯏꯖꯩ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯏꯅꯝꯃꯗꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯀꯩꯁꯨ ꯈꯪꯕꯤꯔꯝꯃꯣꯏꯅꯦ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ ꯃꯤ ꯑꯣꯏꯅ ꯎꯔꯕꯣ ꯑꯩꯁꯦ ꯅꯪꯅ ꯁꯝꯗ ꯈꯨꯟꯗꯥꯡ ꯌꯦꯜꯂꯒ ꯁꯨꯃꯥꯡ ꯇꯥꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯉꯨ ꯍꯥꯏꯕ꯭ꯔꯣ ꯅꯪꯒꯨꯝꯕꯤ ꯏꯁꯨ ꯇꯥꯗꯕꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛꯀ ꯄꯤꯕꯁꯨ ꯁꯥꯏꯅꯦ ꯅꯪꯒꯨꯝꯕꯁꯤꯗꯤ ꯂꯩꯔꯒꯅꯦ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕ ꯉꯝꯃꯤꯅꯦ ꯏꯄꯥꯗꯣ ꯈꯨꯟꯗꯨꯒꯤ ꯁꯦꯜ ꯄꯥꯏꯕꯗ ꯃꯤꯅ ꯍꯥꯏꯅꯔꯤꯕꯅꯦ ꯄꯥꯕꯗꯒꯤ ꯁꯦꯜ ꯄꯨꯗꯕ ꯈꯨꯜ ꯑꯗꯨꯗꯅꯦ ꯏꯃꯨꯡ ꯑꯃꯠꯇ ꯂꯩꯇꯦ ꯅꯣꯏꯒꯤ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯌꯥꯝ ꯂꯩꯅꯤꯡꯗꯅꯒ ꯂꯩꯕ ꯃꯥꯜꯂꯨꯔꯕꯣ ꯅꯕꯨꯡꯁꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯦꯅ ꯂꯩꯕꯤꯔꯛꯄꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯂꯩꯔꯛꯇꯧꯕ ꯅꯠꯇꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯧꯕ ꯃꯌꯥꯝ ꯑꯃ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯣꯏꯒꯤꯅꯦ ꯅꯣꯡ ꯌꯨꯕ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯣꯏꯒꯤ ꯅꯃꯥꯏꯅꯤꯅꯦ ꯑꯩ ꯑꯃ ꯂꯥꯛꯄꯗꯒꯤ ꯅꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯗꯤ ꯍꯧꯖꯤꯛ ꯑꯣꯏꯗ꯭ꯔꯤꯗꯅ ꯏꯄꯥꯝꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯔꯨꯔꯒ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯍꯣꯠꯅꯔꯛꯄꯅꯦ ꯍꯧꯖꯤꯛꯅ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯋꯥꯖꯥꯎꯒꯁꯨ ꯉꯥꯡꯖꯕ ꯁꯥꯏꯅꯦ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡ ꯅꯇꯧꯁꯦ ꯎꯅꯤ ꯈꯟꯕꯗꯅꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯗꯅꯦ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯗ꯭ꯔꯤꯕꯁꯦ ꯅꯁꯥꯅ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯈꯔꯁꯨ ꯈꯜꯂꯒ ꯋꯥꯗꯣ ꯉꯥꯡꯉꯗꯤ ꯐꯗꯧꯕ ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯈꯩ ꯁꯪꯒꯣꯝ ꯆꯥꯅꯤꯡꯂꯗꯤ ꯃꯤꯋꯥ ꯇꯥꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ ꯑꯍꯥꯌꯣ ꯏꯕꯨꯡꯗ ꯃꯔꯥꯜ ꯇꯥꯏꯁꯤꯟꯕꯤꯒꯁꯨ ꯁꯥꯏꯅꯦ ꯌꯨꯝꯁꯤꯗ ꯅꯈꯣꯡꯅ ꯊꯧꯅ ꯂꯥꯛꯂꯒ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯕꯤꯔꯕꯣ ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯕꯤꯗ꯭ꯔꯕꯅꯤꯅ ꯏꯕꯨꯡ ꯑꯄꯪꯕꯁꯦ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯃꯇꯝꯗꯨꯗ ꯅꯪꯕꯨ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤꯕꯅꯦ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯄꯪꯍꯥꯏ ꯍꯥꯏꯕꯗꯨꯗꯤ ꯇꯧꯔꯛꯀꯅꯨ ꯑꯇꯩ ꯃꯐꯝꯗ ꯌꯥꯔꯁꯨ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯊꯛ ꯊꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯃꯆꯤꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯏꯅꯝꯃꯅ ꯇꯧꯕꯗꯣ ꯂꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯨꯟꯅꯔꯕꯗꯤꯅꯦ ꯂꯩꯇꯨꯝ ꯋꯥꯠꯇꯦ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯔ ꯃꯥꯜꯂꯦ ꯅꯆꯤꯜ ꯑꯃ ꯄꯥꯜꯂꯦꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯉꯤꯗꯣ ꯉꯁꯤꯗꯤ ꯄꯥꯔꯥ ꯇꯝꯕꯤꯕ ꯇꯥꯔꯦ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯧꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯤ ꯆꯠꯇ꯭ꯔꯒ ꯑꯎꯕ ꯃꯤꯗ ꯑꯣꯟꯁꯤꯜꯂꯒ ꯆꯥꯕ ꯑꯣꯏꯅ ꯇꯧꯏꯅꯦ ꯏꯅꯝꯃꯗ ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯔꯤ ꯑꯊꯤꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦ ꯉꯁꯤ ꯐꯥꯎꯗ ꯏꯅꯝꯃꯅ ꯄꯥꯕꯒ ꯏꯃꯥꯒꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯁꯦꯕꯥ ꯑꯃ ꯇꯧꯕꯁꯨ ꯅꯠꯇꯦ ꯏꯃꯥꯅ ꯈꯔ ꯆꯩꯉꯥꯡ ꯇꯧꯔꯨꯔꯒꯅ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯕ ꯃꯈꯩ ꯅꯠꯇ ꯑꯣꯏꯗꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯈꯪꯂꯤꯕꯁꯦ ꯏꯅꯝꯃꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯈꯪꯂꯤꯕꯅꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯐꯝꯂꯒ ꯃꯤꯋꯥ ꯑꯃ ꯉꯥꯡꯅꯔꯨꯕꯁꯨ ꯇꯧꯔꯨꯗꯦ ꯏꯅꯝꯃꯗꯤ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯇꯥꯡꯈ꯭ꯔꯕ ꯅꯣꯡꯃꯒꯤ ꯃꯇꯝꯁꯦ ꯂꯣꯏꯅ ꯍꯦꯛ ꯃꯥꯡꯍꯟꯕ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯃꯈꯩ ꯀꯣꯏꯔꯨꯔꯒ ꯍꯜꯂꯛꯂꯒ ꯇꯥꯕ ꯃꯈꯩ ꯆꯥꯔꯒ ꯅꯁꯥꯅ ꯆꯥꯔꯝꯕꯒꯤ ꯀꯣꯟ ꯐꯥꯎꯕ ꯐꯦꯡꯅꯤ ꯈꯪꯗ ꯇꯨꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯦ ꯑꯩꯈꯣꯏꯒꯤꯗ ꯑꯣꯏꯕꯒꯤ ꯏꯅꯝꯃꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕꯁꯨ ꯉꯝꯖꯕꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯁꯥ ꯂꯥꯟ ꯁꯥꯗꯨꯅ ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯝꯂꯅꯤꯌꯦ ꯀꯔꯤ ꯑꯗꯨꯗꯤ ꯅꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯒꯤ ꯈꯪꯉꯤꯗꯅ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯑꯋꯣꯟꯄꯣꯠ ꯃꯌꯥꯝꯁꯦ ꯅꯃꯤꯠꯇ ꯇꯥꯡꯕ꯭ꯔꯣ ꯅꯪꯕꯣ ꯂꯩꯀꯥꯏꯁꯤꯗ ꯑꯩꯗꯧꯅ ꯑꯋꯣꯟꯄꯣꯠ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯄꯨꯔꯛꯄ ꯀꯅꯥ ꯌꯥꯎꯒꯦ ꯅꯃꯥꯏꯁꯤꯡꯗꯣ ꯐꯧꯔꯥꯃꯨꯛ ꯄꯥꯛꯂꯕꯅꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯍꯣꯏ ꯏꯅꯝꯃꯒꯤ ꯑꯋꯣꯟꯄꯣꯠꯁꯤꯅ ꯍꯌꯦꯡꯋꯥꯏ ꯏꯅꯝꯃꯒꯤ ꯁꯦꯕꯥ ꯇꯧꯕꯤꯒꯗꯧꯕ ꯅꯠꯇꯤꯌꯦ ꯑꯋꯣꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯂꯒ ꯌꯨꯝꯁꯤꯗ ꯃꯍꯥꯔꯥꯅꯤꯗꯧꯅ ꯂꯩꯕ ꯆꯟꯅꯔꯣꯏꯌꯦ ꯑꯋꯣꯟꯄꯣꯠ ꯍꯥꯏꯕꯁꯤꯗꯤ ꯅꯁꯥꯅ ꯁꯤꯖꯤꯟꯅꯗꯧꯕ ꯉꯥꯛꯇꯅꯦ ꯅꯁꯥꯅ ꯄꯨꯔꯛꯂꯤꯁꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯅꯪꯒꯤ ꯑꯋꯣꯟꯄꯣꯠꯁꯦ ꯃꯅꯥ ꯑꯃꯇ ꯁꯣꯛꯈꯤꯗꯦ ꯁꯣꯛꯂꯨꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯅꯌꯨꯝ ꯄꯥꯜꯂꯛꯂꯗꯤ ꯃꯧ ꯑꯃꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯋꯣ
ꯑꯩꯈꯣꯏꯗ ꯅꯪꯅ ꯇꯧꯔꯤꯕ ꯎꯠꯂꯤꯕ ꯃꯌꯥꯝꯁꯦ ꯃꯤ ꯑꯃꯠꯇꯗ ꯇꯧꯕꯁꯨ ꯉꯝꯂꯣꯏ ꯑꯋꯟꯄꯣꯠꯁꯤꯅ ꯅꯃꯥꯏ ꯉꯥꯛꯄꯤꯔꯤꯅꯤ ꯍꯥꯏꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯒꯅꯤ ꯍꯥꯏꯒꯦ ꯅꯣꯏꯒꯨꯝꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯏꯃꯨꯡ ꯑꯃꯗ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯑꯋꯟꯄꯣꯠ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯄꯨꯔꯛꯄꯒꯤꯅꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯕꯦꯕꯥꯔ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯣ ꯃꯤ ꯑꯔꯥꯛꯄ ꯈꯨꯗꯤꯡꯅ ꯑꯋꯟꯄꯣꯠ ꯃꯌꯥꯝꯁꯦ ꯎꯕꯗ ꯅꯔꯥꯏꯕꯛ ꯐꯩ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯕ ꯃꯌꯥꯝꯗꯣ ꯏꯄꯥ ꯏꯃꯥ ꯏꯕꯨꯡ ꯃꯌꯥꯝꯗꯨꯅ ꯅꯣꯏꯕꯨ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯥꯏꯗꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯤꯔꯛꯂꯤꯕ ꯆꯦꯡꯆꯥꯛ ꯁꯦꯜ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯥꯎꯔꯕꯣ ꯍꯟꯗꯛꯃꯨꯛꯇꯤ ꯃꯪꯂꯦꯝꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯌꯥꯔꯦ ꯅꯪ ꯑꯗꯨꯋꯥꯏꯗ ꯂꯩꯐꯧꯔꯣ ꯅꯄꯥꯝꯗꯒꯤ ꯀꯔꯤ ꯄꯣꯠ ꯊꯤꯜꯂꯛꯇꯅ ꯍꯥ ꯅꯄꯥꯝꯗꯒꯤ ꯀꯔꯤ ꯄꯣꯠ ꯊꯤꯜꯂꯛꯀꯦꯕ ꯅꯪꯅ ꯍꯨꯔꯥꯟ ꯂꯧꯔꯨꯔꯒ ꯅꯊꯟꯇ ꯍꯨꯔꯥꯟꯂꯣꯅꯗ ꯆꯥꯕꯗꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ ꯅꯄꯥꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃꯠꯇ ꯂꯦꯝꯅ ꯂꯧꯗ꯭ꯔꯤ ꯃꯣꯏꯅ ꯄꯤꯔꯛꯄꯒꯤ ꯃꯃꯜ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯁꯨ ꯄꯤꯔꯤꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯊꯥꯛꯄ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝꯁꯤ ꯃꯤꯌꯥꯝꯗ ꯅꯪꯅ ꯇꯝꯁꯤꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯅꯪꯅ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯆꯧꯅ ꯈꯪꯁꯨ ꯈꯪꯗꯅ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯑꯃꯨꯛ ꯉꯥꯡꯁꯤꯟꯕꯤꯔꯛꯂꯤꯁꯤꯅ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯁꯨ ꯈꯪꯁꯤꯜꯂꯨꯁꯤꯅꯗ ꯂꯩꯕꯗꯤ ꯌꯥꯔꯣꯏꯌꯦ ꯏꯄꯥꯝꯗꯒꯤ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯗꯣ ꯂꯦꯝꯅ ꯇꯧꯔꯛꯄ ꯅꯠꯇꯦ ꯑꯩ ꯑꯃ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯖꯔꯤꯁꯦ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯨꯗꯅ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯔꯤꯗꯣ ꯀꯅꯥꯒꯤ ꯃꯄꯥꯟꯗꯅꯣ ꯍꯥ ꯅꯕꯦꯝ ꯑꯩꯒꯤ ꯏꯄꯥꯟꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯎꯅ ꯂꯧꯈꯠꯂꯤꯕ ꯃꯌꯥꯝꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯈꯪꯍꯧꯗ ꯑꯃꯨꯕꯤꯗ ꯃꯪꯂꯦꯝꯅ ꯈꯨꯕꯥꯛꯅ ꯊꯥꯈꯤ ꯋꯥ ꯉꯥꯡꯂꯝꯕꯤ ꯑꯃꯨꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ ꯃꯪꯂꯦꯝꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤ ꯑꯗꯨꯛ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯋꯥꯗꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏꯒꯦ ꯍꯥ ꯑꯩꯅ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯃꯌꯥꯝꯁꯤ ꯅꯪ ꯂꯝꯕꯤꯗ ꯎꯗꯕ꯭ꯔꯣ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯍꯜ ꯐꯅ ꯑꯣꯏꯔꯕꯁꯨ ꯍꯤꯡꯈꯣꯜ ꯀꯣꯏꯔꯒ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯥꯔꯒ ꯌꯣꯜꯂꯤꯕꯁꯤ ꯅꯪ ꯀꯩꯁꯨ ꯎꯗꯕ꯭ꯔꯣ ꯏꯆꯜ ꯅꯨꯄꯤꯁꯤꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯐꯤ ꯁꯥꯔꯒ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯇꯧꯔꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯕꯗ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯈꯣꯟꯊꯥꯔꯕꯅꯦꯕ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯅꯇꯧꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯅꯁꯨ ꯅꯈꯨꯟꯗ ꯎꯠꯀꯅꯤ ꯑꯩꯕꯨ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯆꯥꯒꯨꯝ ꯅꯈꯨꯠ ꯄꯦꯟꯅ ꯐꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯗꯨ ꯌꯦꯡꯉꯣ ꯍꯌꯦꯡꯃꯛ ꯄꯥꯕ ꯏꯃꯥ ꯏꯕꯨꯡ ꯃꯌꯥꯝ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯀꯅꯤ ꯃꯇꯝꯗꯨꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯩ ꯑꯣꯏꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯅꯪ ꯑꯩꯅ ꯁꯨꯝ ꯐꯥꯊꯔꯒ ꯂꯩꯕꯁꯤꯗ ꯅꯪ ꯌꯥꯝꯅ ꯍꯦꯜꯂꯦ ꯌꯦꯡꯉꯣ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯁꯥꯏ ꯃꯥꯅ ꯌꯣꯝꯁꯤꯟꯈꯤꯕ ꯐꯤ ꯃꯌꯣꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯍꯨꯝ ꯅꯥꯏꯅ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯦ ꯁꯣꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯅꯦꯝꯅ ꯃꯃꯧꯕꯨ ꯈꯥꯝꯅꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯦꯛ ꯍꯧꯕꯒ ꯃꯪꯂꯦꯝꯅ ꯈꯥꯝꯃꯤ ꯏꯃꯥ ꯌꯥꯔꯦ ꯈꯥꯝꯃꯨꯔꯅꯨ ꯆꯠꯈ꯭ꯔꯁꯅꯨ ꯃꯥꯅ ꯄꯥꯝꯕꯗꯣ ꯇꯧꯖꯁꯅꯨ ꯀꯩꯁꯨ ꯊꯤꯡꯉꯨꯔꯅꯨ ꯃꯥ ꯑꯃ ꯂꯧꯔꯨꯗꯅ ꯑꯩꯅ ꯉꯁꯤ ꯆꯣꯛꯄ ꯏꯀꯥꯏꯕ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯑꯁꯤ ꯅꯪꯂꯤꯕꯅꯤ ꯍꯌꯦꯡ ꯑꯍꯜ ꯂꯃꯟ ꯂꯥꯛꯂꯕꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯒꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯥ ꯍꯣꯏꯗ ꯑꯩꯅ ꯀꯣꯛ ꯑꯃꯇ ꯁꯥꯜꯂꯣꯏ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯥꯏꯅꯕ ꯁꯤꯟꯕꯗꯤ ꯑꯩ ꯑꯃ ꯂꯩꯔꯤꯉꯩ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯌꯥꯔꯦ ꯏꯃꯥ ꯍꯣꯏꯁꯨ ꯇꯨꯝꯃꯨꯔꯣ ꯃꯇꯝꯁꯤ ꯐꯅ ꯊꯦꯡꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯃꯆꯜꯅꯨꯄꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯪꯂꯦꯝꯗꯨ ꯐꯃꯨꯡꯗ ꯉꯦꯛ ꯐꯝꯊꯩ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯑꯊꯦꯡꯕ ꯑꯗꯨꯗ ꯑꯃꯨꯕꯤꯅ ꯌꯨꯝꯗ ꯂꯥꯛꯄ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯪꯉꯤ ꯍꯣꯏ ꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯤ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯅꯊꯟꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯈꯠꯅ ꯆꯩꯅꯕꯒ ꯌꯥꯎꯕ꯭ꯔꯅꯦ ꯃꯄꯥꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯕꯤꯗ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯍꯦꯛ ꯆꯤꯡꯕ ꯃꯈꯩ ꯀꯞꯄꯤ ꯏꯃꯥ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯩ ꯁꯤꯗ ꯂꯩꯔꯅꯤ ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯅꯨ ꯃꯐꯝꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯉꯝꯃꯣꯏ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯍꯥꯏꯌꯨꯗꯅ ꯃꯔꯝ ꯈꯪꯗ ꯅꯪꯅ ꯄꯪꯀꯞꯇ ꯀꯞꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯆꯥꯒꯤ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯀꯩꯒꯤ ꯅꯕꯨꯡꯅꯤꯡ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯛꯂꯤꯕꯅꯣ ꯑꯃꯨꯕꯤꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯥꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯌꯥꯎꯗ ꯃꯣꯏꯅ ꯇꯧꯕ ꯃꯌꯥꯝꯗꯨ ꯈꯛꯇ ꯇꯝꯃꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯂꯣꯏꯅ ꯁꯥꯎꯅꯔꯝꯃꯤ ꯐꯩ ꯍꯌꯦꯡꯃꯛ ꯋꯥ ꯂꯣꯏꯁꯤꯟꯅꯔꯨꯅꯤ ꯏꯆꯥꯗ ꯃꯣꯏꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯆꯪꯉꯣ ꯄꯣꯊꯥꯎꯔ ꯋꯥꯔꯝꯃꯅꯤ ꯅꯃꯥꯒ ꯇꯨꯝꯒꯦꯁꯨ ꯇꯨꯝ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ ꯆꯥꯔꯛꯇ꯭ꯔꯤ ꯄꯥꯕ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯦ ꯀꯔꯤꯅꯣꯅꯦ ꯏꯆꯥꯕꯨ ꯃꯣꯏꯅ ꯆꯥꯛꯁꯨ ꯄꯤꯖꯗꯕ꯭ꯔꯅꯦ ꯄꯤꯖꯗꯦ ꯄꯥꯕ ꯃꯣꯏ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯒ ꯃꯣꯏꯒꯤ ꯑꯔꯦꯝ ꯑꯄꯥ ꯈꯔ ꯆꯥꯏ ꯃꯆꯥꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯗꯨꯗꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯁꯤꯡꯂꯒ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝꯗꯨ ꯃꯪꯂꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯏꯆꯥꯗ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯏꯆꯥꯒꯤꯁꯨ ꯈꯜꯂꯒ ꯅꯈꯣꯏ ꯑꯅꯤ ꯈꯥꯏꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯔꯦ ꯑꯗꯨꯅ ꯏꯆꯥꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯎꯟꯈꯤꯕ ꯑꯎꯟꯄꯣꯠ ꯃꯌꯥꯝ ꯑꯁꯤ ꯉꯁꯤ ꯍꯧꯖꯤꯛꯃꯛ ꯂꯣꯏꯅ ꯄꯨꯈꯤꯕ ꯇꯥꯔꯦ ꯄꯥꯕꯨꯡ ꯍꯣꯏꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ
ꯑꯗꯨꯕꯨ ꯑꯃꯈꯛꯀꯤ ꯋꯥ ꯇꯥꯔꯒ ꯑꯁꯦꯡꯕꯅꯤ ꯈꯜꯂꯤꯕꯗꯣ ꯅꯣꯡꯃ ꯑꯁꯦꯡꯕꯗꯨꯅ ꯃꯀꯥ ꯐꯣꯡꯂꯛꯄ ꯃꯤꯀꯨꯞꯇ ꯅꯤꯡꯉꯝꯗꯕ ꯄꯣꯛꯇꯨꯅ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯖꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯋꯥ ꯂꯧꯗꯨꯅ ꯑꯃꯨꯕꯤꯒꯤ ꯑꯋꯟꯄꯣꯠ ꯄꯨꯝꯕ ꯄꯨꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯋꯥꯔꯤꯅ ꯍꯧꯏ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕꯤꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯅꯤ, ꯃꯥꯅ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯕꯒ ꯊꯥ 2-3 ꯂꯩꯔꯒ ꯃꯄꯨꯔꯣꯏꯕꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯃꯨꯕꯤꯗꯨ ꯃꯁꯝ ꯃꯅꯥ ꯏꯊꯥ ꯊꯥꯗꯣꯛꯂꯒ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯦꯡꯉꯣ ꯑꯥꯗ ꯂꯥꯛꯂꯤꯕ ꯏꯅꯦꯃꯨꯈꯤꯒꯤ ꯃꯃꯧ ꯑꯁꯦ ꯍꯥꯟꯅ ꯅꯨꯄꯥ ꯑꯃꯗꯁꯨ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯍꯥꯏꯌꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯅ ꯄꯥꯝꯗꯕꯗꯒꯤ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯁꯤꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯔꯥꯜ ꯑꯣꯏꯅ ꯇꯣꯡꯕꯗꯨꯁꯨ ꯉꯟꯇꯥꯅ ꯍꯦꯛ ꯁꯤꯈ꯭ꯔꯦꯗꯅ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯀꯣ꯫ ꯌꯦꯡꯉꯣ, ꯂꯨꯈ꯭ꯔꯥꯕꯤ ꯃꯥꯅ ꯂꯩꯁꯥꯕꯤ ꯃꯆꯥꯗꯧꯅ ꯇꯞ ꯃꯈꯩ ꯀꯦꯔꯒ ꯃꯁꯝꯒꯁꯦ ꯊꯥꯗꯣꯛꯂꯒ ꯂꯥꯛꯂꯤꯁꯦ ꯎꯔꯦꯗꯅ꯫ ꯃꯁꯛꯁꯦ ꯎꯕꯗ ꯃꯪꯒꯣꯜ ꯑꯣꯏꯗꯧꯕ ꯃꯥꯟꯗꯦ꯫ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯒꯤꯗꯤ ꯍꯥꯏꯗꯦꯕ, ꯃꯋꯥꯁꯨ ꯂꯩꯇ꯭ꯔꯕꯁꯤꯗ ꯑꯗꯨꯝ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯤꯁꯦ꯫ ꯃꯃꯥꯏꯁꯦ ꯏꯀꯥꯏꯗꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯑꯃꯨꯕꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯃꯥꯅ ꯂꯩꯗꯧꯕ ꯈꯔ ꯂꯩꯔꯒ ꯊꯣꯛꯂꯛꯂꯤ꯫ ꯃꯉꯣꯟꯗ ꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯨꯅ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯁꯠ ꯂꯥꯛꯇꯨꯅ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯅꯦꯝꯅ ꯃꯥ ꯍꯦꯛ ꯎꯕꯒ ꯏꯁꯧ ꯇꯧꯔꯛꯏ꯫ ꯍꯣꯏ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤꯌꯥ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ, ꯍꯟꯕꯤꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯆꯥ ꯑꯗꯨꯁꯨ ꯃꯨꯟꯕꯤꯈ꯭ꯔꯦꯗꯅ꯫ ꯍꯧꯖꯤꯛ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯂꯤꯕꯒꯦ? ꯅꯪ ꯑꯃ ꯌꯨꯝꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯪꯒꯣꯜꯒꯤ ꯃꯁꯛꯅꯤꯅꯦ꯫ ꯍꯥꯟꯅ ꯅꯌꯨꯝ ꯄꯥꯜꯂꯝꯕ ꯅꯨꯄꯥꯗꯨꯁꯨ ꯅꯪꯅ ꯐꯥꯔꯒ ꯂꯩꯁꯤꯜꯂꯤ ꯍꯥꯏꯕꯗꯥꯏ꯫ ꯑꯄꯪꯕ ꯅꯨꯄꯥ ꯊꯤꯗꯅ ꯂꯩꯁꯤꯜꯂꯒ ꯅꯪꯅ ꯄꯥꯝꯗ꯭ꯔꯕ ꯀꯥꯟꯗ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯗꯕꯒꯤ ꯃꯔꯥꯜ ꯁꯤꯖꯤꯜꯂꯒ ꯏꯆꯥꯁꯦ ꯑꯃꯨꯛ ꯐꯥꯔꯒ ꯂꯩꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯅꯔꯝ ꯆꯠꯇꯨꯅ ꯂꯨꯗ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯆꯥꯗ ꯅꯪꯒꯤ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯗꯨ ꯐꯪꯂꯦꯗꯅ꯫ ꯍꯣ ꯆꯠꯄꯤꯈ꯭ꯔꯣ꯫ ꯅꯁꯛꯇꯨ ꯎꯕꯗ ꯑꯩꯒꯤ ꯃꯤꯍꯨꯜꯁꯦ ꯐꯥꯕ ꯉꯝꯗꯤꯌꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯕꯗꯤ ꯑꯃꯨꯕꯤꯗ ꯃꯆꯤꯟ ꯈꯨꯝꯂꯗꯧꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕ ꯂꯣꯏꯅ ꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯐꯤ ꯈꯔ ꯌꯣꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯥꯅ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗ ꯃꯪꯂꯦꯝꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯅ ꯅꯣꯛ ꯈꯦꯗꯨꯅ ꯆꯠꯈꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯣꯏꯇꯆꯧ, ꯅꯪꯗꯤ ꯂꯥꯟꯗꯕ ꯑꯣꯏꯕꯅ ꯉꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯪꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯂꯩꯕ ꯉꯝꯂꯦꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯄꯨꯝꯗ ꯂꯪꯖꯔꯨꯕꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯦꯞꯄ ꯉꯝꯂꯔꯣꯏ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯃꯄꯥꯜ ꯊꯣꯛꯇ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯅꯥꯗꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯕꯤꯗ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯗꯕꯨ ꯃꯤꯅ ꯀꯩꯁꯨ ꯐꯖꯅ ꯉꯥꯡꯅꯔꯝꯗꯦ꯫ ꯃꯅꯝꯃ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯥꯕꯨ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯃꯔꯥꯜꯅꯤ ꯈꯟꯗꯨꯅ ꯃꯅꯝꯃꯁꯤꯡꯅ ꯐꯅ ꯆꯩꯔꯕꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯗ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯪꯂꯦꯝꯗꯤ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫